미 우드라고 또 사리지. 아이래 와도 뒤에게. 꼭 Hekak mula sa hinbi. Tawai million sumatpi. Malang terang pauna sakpanabi. Sun terang dagi mit terang. Na terang paunaro. Pang kuku. Himi lai chu. Toltini. Aina thijigo chulala jaro. Toltrijibo. As amko thige. Hekak mula sa hinbi. Tawai million sumatpi. Malang terang pauna sakpanabi. Sung terang dagi mit terang. Na terang paunari. Pang kuku. Himi lai chu. Tandaan yung pare ini. Nasaan ba? Story kira na. Nang nagasaya ko na miss call piray siya. Network fazana phang mafam da leiraga call tawro yadro. Masilo jidi up to date ne. He. Nasak to mun nam ta yenge fazana on thoro. Is sak phawdi adum napini. Ado sirai judi khara hanjale. Sahi khara yamam dong male. Namai nami ka do ipom hepom khaladana. Chahi yamna kapadi natida. Wakhan khara khanba engine gi waini. Aduda samken gi wani. Ado nangna mafam matam sadana ahing nong yai sida kok thorai sibo kai leige. Hello yam pajai adu chumne hai. Miss World ga mali ne. Hara oda chang ga electric chim ga cha manare. Kai no ne mur solai sibo. Mina hangi sidi khumde. Ikai ri ni kai na mamit asiga ganja thakpa he mange. Ai bu sida kok rai sibo kai gino ba. Ha sumdo bune. Ai kari hajan bap tasal trasidi. Oh mina hello je pajai habdu dane. Kinom pichening dana sum au bunida. Hai ma. Ai bu phaja bro. Pajai. Ngatai bang mi wer madi ba. Am thogadabni. Adu khangdana ne aina noi taibang mi manakte yam nak sanjadi se. Ado ai di yam chammanida. Siran turan khanganuda. Ai nangoda kenom hainingi nang yagadro. Ado aina sawa yaba wadi nga kanuko. Kaisu natida. Ai namu nusi hage tawunida. Kaino hojita sakhangna dangai di othok phujala khreda. As nusi habu nan dinga nang sat nang thogradi. Ado da hana advance na sat na hayo wanida. Ado nusi ra hayo ba. Hoine nusi ba. Ado nang khutom da piuduna. Loire. Moigi chance lo visa hore. As chance lo wona teba. Ama thine bi sum khutto sum thingning bagi wanida. Nangko Sidi manglaw ini. Yare yam over chala ano. Musagat pi ka tawradana. Ai di nangi mingjo hangre. Nangi ming kay kauge. Is ai gi mingdi nang nga sai na kawgra dudi. Ai nong na ming kau khraban. Nang na kawbe kawraga ai lai sidi. Oh kau khre ni. Adudi nangi mingse hikak mula sayinbi. As sarahe adumani ka kawraga no ikaije. Adudi pang kuku himi lai chu. Talle adumani su kawraga no. Adudi parene nangi mingse aina pamjam khal koge. Nang na pamjaba mingdo karino. Kusum. Kusum.
ꯃꯤꯡꯗꯣ ꯌꯥꯝ ꯐꯖꯩꯌꯦ ꯁꯤꯒꯤ ꯃꯤꯡꯁꯦ ꯑꯩꯅ ꯅꯪꯅ ꯀꯧꯖ ꯅꯨꯡꯉꯥꯏꯖꯗꯣꯏꯅꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯨꯁꯨꯝ ꯍꯥꯏꯅ ꯊꯣꯟꯕꯤꯔꯤꯕ ꯃꯤꯡꯁꯦ ꯋꯥꯍꯟꯊꯣꯛ ꯌꯥꯝ ꯂꯩ ꯍꯩꯃꯥ ꯑꯗꯨꯗꯤ ꯑꯩ ꯈꯪꯗꯤꯌꯦ ꯀꯔꯤ ꯍꯥꯏꯅꯣ ꯀꯨ ꯍꯥꯏꯕꯗꯤ ꯊꯋꯥꯏ ꯍꯥꯏꯕ ꯑꯣ ꯁꯨꯝ ꯍꯥꯏꯕꯗꯤꯅꯦ ꯂꯥꯛꯄ ꯐꯥꯕ ꯍꯥꯏꯕ ꯑꯣ ꯑꯗꯨꯅ ꯀꯨꯁꯨꯝ ꯍꯥꯏꯔꯕꯗꯤ ꯊꯋꯥꯏ ꯂꯥꯛꯄꯤ ꯇꯥꯔꯦꯗꯅ ꯑꯩꯁꯦ ꯅꯪꯕꯨ ꯂꯥꯛꯄꯨ ꯂꯥꯛꯇ꯭ꯔꯣꯅꯦ ꯅꯪꯅ ꯑꯩ ꯊꯋꯥꯏ ꯂꯥꯛꯏꯁꯤꯗꯤ ꯃꯁꯤ ꯅꯨꯄꯥꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯅꯦ ꯑꯩꯅꯅꯦ ꯀꯨꯁꯨꯃꯥꯅ ꯍꯦꯛ ꯀꯧꯕꯗꯅꯦ ꯅꯪ ꯂꯥꯛꯀꯗꯕꯅꯤꯀꯣ ꯂꯥꯛꯀꯅꯤꯌꯦ ꯅꯪꯅ ꯀꯧꯔꯛꯇ꯭ꯔꯕꯁꯨ ꯑꯩꯅ ꯂꯥꯛꯅꯤꯡꯕ ꯃꯇꯝꯗ ꯍꯦꯛꯇ ꯂꯥꯛꯀꯅꯤ ꯀꯧꯗꯗꯤ ꯂꯥꯛꯀꯅꯣꯕ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩꯒꯨꯝꯕ ꯑꯗꯨꯒ ꯑꯩꯅ ꯅꯥꯇꯩ ꯆꯥꯗꯅ ꯂꯩꯔꯤꯉꯩ ꯂꯥꯛꯑꯗꯤ ꯑꯩꯁꯨ ꯅꯪꯁꯨ ꯆꯣꯞꯄꯣꯏꯗ꯭ꯔꯣ ꯍꯣꯏꯅꯦ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯅꯪ ꯑꯩꯕꯨ ꯇꯣꯏꯅ ꯀꯧꯔꯛꯀꯗ꯭ꯔꯥ ꯑꯁ ꯌꯥꯝ ꯇꯣꯏꯅ ꯀꯧꯔꯛꯀꯦꯕ ꯑꯁ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯉꯩꯗ ꯃꯇꯝꯁꯨ ꯑꯩ ꯌꯧꯈ꯭ꯔ ꯃꯥꯜꯂꯤꯅꯦ ꯅꯣꯡꯉꯥꯟꯗꯣꯔꯦ ꯑꯩ ꯆꯠꯂꯒꯦ ꯏꯆꯦꯝ ꯇꯔꯨꯛꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯉꯥꯡꯒꯅꯤꯌꯦ ꯑꯩ ꯆꯠꯂꯒꯦꯀꯣ ꯑꯩꯗꯤ ꯅꯪꯒꯤ ꯅꯃꯤꯡꯁꯨ ꯍꯪꯍꯧꯗ꯭ꯔꯦ ꯅꯪꯒꯤ ꯅꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯗꯥꯛꯇꯔ ꯍꯦꯃꯣ ꯀꯧꯋꯦ ꯃꯤꯒꯤꯔ ꯅꯠꯇ꯭ꯔꯒ ꯚꯦꯇꯦꯅꯔꯤ ꯗꯣꯛꯇꯔꯔꯣ ꯅꯠꯇꯦꯗ ꯃꯩꯇꯩꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤꯗ ꯗꯣꯛꯇꯔꯦꯠ ꯐꯪꯕꯅꯤꯗ ꯑꯗꯨꯗ ꯁꯨꯝ ꯗꯣꯛꯇꯔ ꯇꯥꯏꯇꯜ ꯑꯃ ꯁꯨꯝ ꯍꯥꯞꯆꯤꯟꯕꯒꯤ ꯋꯥꯅꯤꯗ ꯑꯣ ꯆꯠꯂꯒꯦꯀꯣ ꯍꯌꯨꯝ ꯃꯥꯡꯈ꯭ꯔꯦꯅꯦ ꯑꯁ ꯃꯁꯛ ꯀꯔꯤ ꯐꯖꯩ ꯑꯁꯦꯡꯕ ꯀꯨꯁꯨꯝꯅꯤ ꯍꯦꯡꯉꯦ ꯆꯪꯉꯣ ꯍꯥꯏꯔꯒ ꯑꯃꯨꯛ ꯃꯣꯟꯗꯪ ꯁꯥꯟꯅ ꯂꯩꯔꯕꯣ ꯆꯪꯉꯦ ꯑꯁ ꯁꯛꯇꯤ ꯅꯥꯄꯤ ꯑꯁꯦꯡꯕ ꯍꯩ ꯂꯥꯡꯅꯣ ꯁꯤ ꯌꯧꯔꯗꯤꯅꯦ ꯀꯧꯊꯣꯛꯄ ꯌꯥꯔꯅꯤ ꯑꯩ ꯀꯧꯊꯣꯛꯑꯒ ꯌꯦꯡꯉꯨꯀꯣ ꯍꯣꯔꯦꯟꯅꯦ ꯃꯁꯛꯇꯨꯔꯒ ꯍꯣꯔꯦꯟ ꯅꯕꯥꯅꯤ ꯐꯔꯛ ꯇꯧꯔꯛꯑꯕ ꯁꯨꯖꯤꯜ ꯂꯦꯡꯉꯨꯅꯕꯅꯤ ꯅꯕꯥꯅꯤꯒꯤꯁꯨ ꯄꯨꯔꯥ ꯀꯦꯟꯊꯟꯅꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯑꯣ ꯀꯣꯏꯅꯖꯧꯋꯣ ꯀꯣꯏ ꯀꯩꯁꯨ ꯌꯦꯠꯄꯤꯔꯣꯏ ꯍꯩ ꯑꯩ ꯀꯧꯔꯒꯦꯀꯣ ꯀꯨꯁꯨꯝ 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 ꯅꯪ ꯂꯥꯏꯋꯥꯗꯣ ꯅꯍꯥꯟꯗꯤ ꯌꯥꯝ ꯁꯥꯡꯉꯤꯗꯥꯏꯅꯦ ꯅꯍꯥꯟ ꯑꯁꯥꯡꯕꯗꯣ ꯆꯠꯅꯗ꯭ꯔꯦꯕ ꯃꯁꯤꯁꯤꯅ ꯏꯕꯥꯅꯤꯒꯤ ꯑꯣꯏꯕ ꯑꯇꯦꯟꯕꯤ ꯈꯪꯅꯕꯤ ꯑꯃ ꯑꯣꯏꯔꯦꯕ ꯈꯪꯉꯕꯣ ꯀꯧꯔꯣꯅꯦ ꯀꯧꯔꯣꯕ ꯀꯨꯁꯨꯝ ꯀꯨꯁꯨꯝ ꯑꯩꯈꯣꯏꯅꯦ ꯅꯪꯅ ꯀꯧꯔꯤꯕ ꯀꯨꯁꯨꯝꯗꯨꯕꯨ ꯅꯪꯉꯣꯟꯗ ꯌꯥꯕꯤꯗꯕ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤꯗꯨ ꯅꯠꯇ꯭ꯔ ꯋꯥꯅꯤ ꯃꯥꯅ ꯌꯥꯕꯤꯗ꯭ꯔꯕꯁꯨ ꯃꯃꯤꯡ ꯐꯥꯎꯗꯅ ꯄamsuduna ꯍꯦꯔꯣꯗ ꯊꯣꯡꯕꯗꯤ ꯌꯥꯏꯗꯅ ꯌꯥꯔꯦ ꯀꯧꯔꯣ ꯀꯨꯁꯨꯝ ꯀꯨꯁꯨꯝ ꯑꯗꯨꯃꯥꯏ ꯀꯧꯔꯗꯤ ꯌꯥꯔꯣꯏꯗ ꯍꯥꯏꯐꯦꯠ ꯆꯤꯡꯉꯒ ꯀꯧꯋꯣ ꯀꯃꯥꯏ ꯀꯧꯗꯣꯏꯕ ꯀꯨꯁꯨꯝ ꯀꯃꯥꯏꯅ ꯀꯨꯁꯨꯝ ꯀꯨꯁꯨꯝ ꯌꯥꯔꯦ ꯀꯧꯔꯣ ꯀꯨꯁꯨꯝ Mami, mami sami, mandeli. ꯀꯥꯏꯗ ꯇꯧꯅ ꯊꯣꯛꯂꯛꯑꯦ ꯍꯥꯏꯗꯨꯕꯨ Karigino nang naiputoy na kauriba. ꯀꯗꯥꯏꯗ ꯅꯪꯅ ꯊꯣꯛꯂꯛꯑꯦ ꯍꯥꯏꯗꯨꯕꯨ ꯀꯣꯏꯝꯇ ꯎꯗꯦꯃꯤ ꯀꯥꯏꯅꯣꯃꯤ ꯀꯣꯏ ꯄꯣꯡꯊꯣꯛ ꯎꯍꯜꯂꯨꯗ ꯀꯥꯏꯗ ꯅꯪꯅ ꯊꯣꯛꯂꯛꯑꯦ ꯍꯥꯏꯗꯨꯕꯨ ꯑꯩꯕꯨ ꯁꯨꯡꯎ ꯎꯗꯦ ꯑꯁ ꯑꯁꯤ ꯐꯝꯁꯤ ꯎꯗ꯭ꯔꯣꯅ ꯀꯥꯏꯗꯅꯣ ꯐꯝꯃꯤꯕꯣ ꯑꯁ ꯑꯩ ꯊꯣꯡꯒꯥ ꯐꯝꯃꯤꯁꯤꯗꯤꯁꯦ ꯑꯁꯤꯗꯤ ꯄꯨꯔꯥ ꯕ꯭ꯂꯦꯡꯅꯤ ꯀꯩꯅꯣ ꯀꯅꯥꯝ ꯎꯗꯦꯅ ꯉꯥꯏꯈꯣꯅꯦ ꯅꯪꯒꯤ ꯐꯤꯔꯤ ꯈꯤꯇꯪ ꯊꯥꯕ ꯂꯩꯇ꯭ꯔꯕꯣ ꯀꯗꯥꯏꯗ ꯅꯪꯅ ꯊꯣꯛꯂꯛꯑꯦ ꯍꯥꯏꯗꯨꯕꯨ ꯏꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗ Sidi, hello ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯦꯁꯅꯦ. ꯑꯎꯕ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ? ꯈꯔ ꯄꯥꯔꯕꯣ? ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇꯪꯗꯤ ꯎꯍꯜꯂꯨꯗ ꯃꯃꯤ ꯁꯥꯃꯤꯗ ꯑꯣꯏꯔꯁꯨ ꯀꯨꯁꯨꯝ ꯑꯩꯈꯣꯏ ꯏꯇꯥꯎꯅꯤꯁꯦ ꯅꯪ ꯎꯒꯦꯌꯦ ꯑꯃꯨꯛꯇꯪꯗꯤ ꯎꯍꯜꯂꯨꯗꯅ ꯐꯔꯦ. 우제로. 우리네 돌아야네 아스 이스 시디 볼리우드네 아스 스포츠게 카페 시디 그래 나오래 다 ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯇꯤꯚꯤꯗꯒ ꯂꯛꯁꯥꯄꯣꯟꯒꯤ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯕ ꯅꯨꯄꯤꯗꯨ ꯃꯥꯜꯂꯤꯅꯤ ꯏꯇꯥꯎ
कुसू गति पूरा उरी रोम मसूनी है कंप्लेक्शन गति लोय रे नंगी नमानबा अनीजुने फजाना लेखले हे आइस गंजागी पोल अमा याव याव माले इताव मसिगी हेलोइसे कैम सकती लेगी अमते येंथोक्सि इताव मिस हाइगद्रा मैडम हाइगद्रा होय मी लोंग्रिबनि कइनो मिस कोने मिस आइगी इतावसे पैसा याम पाजदबनि यारगदि अखोइ इतावगी मनी बैग से पैसा खरा हपचन बियुबा अदुगा अखोइसु पैसा खरा इस नोइना हाइसे पैसा थोलो हाइरो औ अखोइ पैसा याम पामे कयाम याम बनो खरा थोल लजु याइदा थोलके पैसा में याम मत ओ पैसा जति इताव तोमा चपीनी ने लिसिंग चपी ए बरका पे याम लेनी 시 잘리노 남도 용 아무튼 지역도 जाली मानेदा 예 간디디 먹고 깡니고 마야기 짝이 ጭምሪ 용 징예미 땅예미 अदो जालिनो नतिये असेंबने नोइगी लोइ ओइजेरो आइना कदाइदेगी डुप्लीकेट अमु सारुदुइनो 시디 세문이 이ताव네 네 아이 머니 그지 정말 칸데라메 무슨 저기요 구야 뭡니니 버리 열려 오시네 베레 보온다 솜 샤디비 마니 asukya पैसा जो कोई पीरिसे हयें कमांडो ला अखोइ मु फारदि मसीनु पासिदी किगन खरपोनी अस अखोइ पैसा जो पामदे कुसुम हे पैसा के लौग्रो हो होय हंजलो अस 그도 왜 하는 길이로 그라 가오로 주야도 아스 프리드 방가 빼샤도보 아이 그 짱구 요즘 무슨 염드래 맹기 비도 깡깡해 아 미스 구숨 아코이 다오기 하는 게 루파 싸무이 군 자부도 아도 낭는 럭션마다 야오게 예 아도 땅에 한 도비로 봐 아도 나들이 깡드나 싸라 행 지우다래 फारे अदुदी लुपा तरा सेंदोय हापीरगा पसामगा कुंथ्रा हनबिरागे को यावरे सिंधु लुपा तरा हम हापी रे सुरे सी होरी यारे हे नन तौरिदो कइनो हा 저 메모리 오이다바 포토 엄다 가보게 또 봐. इस यारो हेलो एखोइगी अपावा फिजोन से नोइना फोटो नमलगा अमगा ब्लूटूथ त कामनरगा आइबो मंगनबिगे हाइरो यारो को अदुमाय का तौलाकनु अस नोइदि फरक ताई संग 합성 놈이 कुसुम नंग तो ngam मैम दो अखोइ लेन उरे अदो ngasidi हिबानी नुसी वारी इमदा सानाउद्रे 하이행덕이 나코야니 우나라가 바자나 시타나라가 와리 사나로 ngasi기디 아코야니 야오니나 포셜람 다르로 아, 미스. 아이코이 다옥시 미원이나 뭐 그래 신비우고 마는 뭐 미원에디 코이슈 마판마 좀 그라디 짜바 야이잖아. होय नोइ मैम से आइना लोइना पैसा पाहनदुइनी इस ख्वांग का नारे ngasigiदी थेंगे उरोक थोंगसिदा फंबदा वाबना लोइरे आइ चलगे को ओ चलगे बाय 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 예 망그리 이따 너희 헬로이지부 까리 콜레스 땀자노 잉리시가 빠져 텔리네 보이네. 파자가 텔리네. ꯑꯩꯁꯦ ꯀꯩꯁꯨ ꯊꯣꯏꯅ ꯌꯥꯝꯅ ꯊꯤꯕ ꯅꯠꯇꯦꯅ ꯑꯗꯨꯕꯨ ꯄꯥꯈꯪ ꯃꯆꯥꯁꯤꯡꯗꯤ ꯑꯃꯠꯇ ꯍꯦꯛ ꯏꯟꯅꯔꯛꯎ ꯌꯥꯗꯦ ꯍꯅꯨ ꯍꯟꯊꯤ ꯉꯥꯛꯇ मम्मी ꯍꯦ मम्मी सा ꯀꯗꯥꯏꯗꯩꯅꯣ ꯅꯪꯅ ꯍꯦꯡꯉꯣ ꯍꯦꯡꯉꯥꯅꯅ ꯆꯦꯜꯂꯛꯏꯁꯤꯕꯣ ꯍꯥ ꯇꯥꯏꯕꯪ ꯃꯤ ꯀꯅꯥꯒ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯨꯒꯦ ꯍꯟꯗꯛ ꯃꯔꯛꯅꯦ ꯅꯪ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏꯍꯦ ꯃꯤꯠ ꯌꯥꯝ ꯅꯥꯏ ꯁꯦꯝꯍꯟ ꯉꯥꯎꯅꯤꯡꯕ ꯂꯥꯡꯅꯤꯡꯕ ꯃꯇꯝꯅꯤ ꯏꯌꯥꯂꯥꯡ ꯏꯄꯣ ꯍꯧꯔ ꯃꯇꯝꯗ ꯉꯥꯎꯔꯨ ꯌꯥꯄꯣꯠꯇꯦ ꯈꯔꯗꯤ ꯍꯦꯡꯉꯣ ꯍꯦꯡꯉꯥ ꯇꯧꯖꯈꯤꯗꯨꯔꯤ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ ꯍꯦ ꯀ꯭ꯋꯥꯛꯅꯅꯦ ꯋꯥꯍꯣꯡꯒꯤ ꯃꯇꯨ ꯊꯦꯠꯆꯜꯂꯒꯅꯦ ꯋꯥꯍꯣꯡ ꯑꯣꯟꯕ ꯌꯥꯕ ꯍꯧꯅꯗꯦ ꯍꯦꯂꯣꯏ ꯑꯩꯈꯣꯏꯅꯅꯦ
ꯀꯩꯗꯧꯅꯨꯡꯗ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯔꯛꯇ ꯇꯥꯏꯕꯪ ꯃꯤ ꯑꯣꯟꯗꯅ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯌꯥꯎꯕ ꯌꯥꯕ ꯍꯧꯅꯗꯦ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯒꯗꯕꯅꯤꯀꯣ ꯏꯕꯦꯝꯃ 이씨, ꯄꯥꯎꯇꯥꯛꯇꯤ ꯐꯖꯅ ꯄꯤꯕꯤꯔꯤ. ꯑꯗꯨꯕꯨ ꯆꯤꯝꯕꯥꯟ ꯖꯦꯛꯄ, ꯃꯤꯠ ꯖꯦꯛꯄꯗꯤ ꯎꯟꯁꯥ ꯈꯨꯏꯔꯕꯣꯛ ꯂꯦꯞꯄꯤ ꯄꯣꯠꯇꯦꯅꯦ. ꯏꯆꯦꯝꯅ ꯃꯤꯠꯀ ꯆꯤꯝꯕꯥꯟꯒ ꯌꯦꯛꯄꯤꯔꯤꯗꯨꯕꯨ ꯍꯅꯨꯕ ꯃꯊꯣꯡ ꯆꯥꯗꯕ ꯂꯥꯛꯑꯗꯤ ꯐꯥꯒꯦ ꯇꯧꯔꯤ ꯅꯠꯇ꯭ꯔꯣ? 이ꯆꯦꯝꯗꯤ ꯇꯥꯏꯕꯪ ꯃꯤ ꯂꯣꯏꯅꯕꯁꯨ ꯍꯩꯇꯦ, ꯅꯨꯄꯥ ꯐꯥꯕꯁꯨ ꯍꯩꯇꯦ. ꯃꯣꯏꯅ ꯄꯤꯖꯕ ꯆꯥꯛꯊꯥ ꯈꯔ ꯆꯥꯔꯒ ꯍꯦꯛꯇ ꯍꯜꯂꯛꯏ. ꯃꯁꯤꯒꯤ ꯑꯇꯣꯝꯕꯤꯁꯤ ꯃꯁꯤ ꯀꯌꯥꯗ ꯎꯁꯤꯠꯈꯤꯗ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯦ ꯁꯤ. ꯑꯩꯗꯤꯅꯦ ꯅꯨꯄꯥ ꯑꯃ ꯍꯦꯛ ꯐꯪꯕꯒ ꯂꯦꯝꯅ ꯁꯨꯡꯊꯥ ꯊꯥꯔꯣꯏ. ꯃꯈꯨꯠ ꯈꯨꯗꯥꯡꯗꯣ ꯇꯥꯞ ꯂꯥꯎ ꯄꯥꯏꯔꯒ ꯀꯣꯏ ꯆꯤꯡꯉꯒ ꯄꯨꯗꯣꯏꯅꯤ ꯈꯪꯉꯕꯣ? ꯍꯦ, ꯍꯦꯂꯣꯏ ꯋꯥꯔꯛꯇꯕꯤ. ꯅꯪꯒꯤ ꯍꯥꯛꯇꯛꯇꯅꯦ ꯍꯦꯂꯣꯏ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯁꯦ ꯂꯣꯏꯅ ꯆꯦꯟꯊꯕ ꯇꯥꯔꯦꯅꯦꯍꯦ. ꯀꯩꯗꯧꯕꯩ ꯆꯦꯟꯊꯗꯣꯏꯅꯣ? ꯑꯩꯈꯣꯏꯁꯤꯕꯨ ꯀꯩꯗꯧꯔ ꯂꯩꯗꯣꯏꯅꯣ? ꯇꯥꯏꯕꯪ ꯃꯤꯒꯤ ꯀꯥꯟꯅꯕꯁꯨ ꯇꯧꯅꯤ, ꯑꯩꯈꯣꯏꯒꯤ ꯄꯥꯝꯖꯕꯁꯨ ꯃꯣꯏꯗꯒꯤ ꯂꯧꯅꯤ. ꯑꯩꯈꯣꯏ ꯃꯁꯦꯟ ꯀooperation ꯄꯤꯃꯤꯟꯅꯔꯒ ꯍꯤꯡꯃꯤꯟꯅꯔ ꯂꯣꯏꯔꯦ ꯀꯩꯅꯣ. ꯏꯪꯂꯤꯁ ꯀꯥꯁꯤꯅꯅꯦ ꯂꯣꯟꯖꯅꯤꯡꯈꯤꯕꯁꯤꯅ ꯆꯨꯝꯃꯤ ꯈꯪꯗꯦ ꯂꯥꯜꯂꯤ ꯈꯪꯗꯦ ꯑꯩꯗꯤꯅꯦ ꯇꯥꯖꯅꯤꯡꯗꯕꯅ ꯑꯣꯅꯤꯡꯕꯅ ꯂꯣꯏꯔꯦ.